Hajujik India da boycott American products haiba wafam masi campaign amadi chatapa horakle amasung masi oirak imse Prime Minister Narendra Modi ki maki speech amadagini madudi swadesi pot isagi product sing masida maru oina na preference view isagi oipa isagi local dagi thokpa isagi desh dagi thokpa pot sing ase low haiba wafam ase maki message ki matung inna torakpani aduga hajik India da America ki products ma lai McDonald's Uber kainchu lai Amazon lairi asum haina ma lairi thiba masing thingam jana lairi masi punama asidagi maithong khara laithok na ba amadi Indian goods sing asida yamna preference pina ba laina haidana masigi wafam ase restore kre aduga swadesi jagran bunch kain lairi masi punama asina hojik tap na sole Coca-Cola Amazon Apple especially masi sing asidu aduga India gi trade business ta 50% hike to kibase masidagi oiraki bani aduna hojik India gi wafam di Kempa Kola kain lay India gi Patanjali lairi asum haina masi sing asi maru oina gi suna haiduna masi su a kind of trade war ni masi su economic war makhal amani haiduna expert sing naina bahore adubu masigi wafam se widely circulated oidri aduga India da lairiba US ki makoi gi company sing ase sell ta prabhab lakle asina problem lakle haibu wafam ti hujik laitri sini adubu India ki manung da su customer mayam lairi malti makoi na khangi dara karamba company ki karam pot reliable no durability no madugi matung ni uji justify ta udri sini adubu masigi konjel kholauti India manung da horak kre handak India with US ki relationship hadabsin maram moirka amarom ta handak Pakistan na su India da mathang target tawni ata tawni haibse am kana hairakre masida gi su India mo ken sabani aduga mokoi gi Pakistan gi army chief ase Munir General Munir sanira ahul lecture handak US re chalise US da lairaga India da missile hit tawni kari kumba makoi da Indus water ase thadra pati missile tarana hit tawni aduga war oiremti nuclear tawra tuna prithvi khaibok ama masi namatuna khoina puni haiba wapam ase masida question ama arise tawkre America da nakoi gi leibak ta la ga nakoi da sumai ngang hal se kari gi no aduga Pakistan amati USA ge marakta handak relationship hagalak pana India amati USA ge marakta handagi phajadra lakliba masigi we business relation asi impact oiroidra hai matamda US ki spokesperson nupi ni mana khum ki impact oiroida kari ga di USA na India ga su hujik lon nari mokoi gi president prime minister ga asum haina Pakistan ga sulo inari hai po adubu asum chinda budi haijaba adubu US na India ki matak ta 50% se hojik pawda thammi lengri adugu wa ngang na su ngang na de aduna India ki goods mayam amma masida loss chaba ki wapam di thorak le tapna matau asum na Pakistan ga makoi ga luna su hengalak pa Pakistan ki US ga luna kraga ase asiku wapam kaya India ki mayok tangalak masina hojik India se mai ho bani so hojik India madi USA ki marakta tarif ase asum leiba taragati India na yam kana force ta sal public tamadi India ki goods McDonald's sing the Pizza Hut ama masidagi Amazon ta pochai leiri ba kholi ba masipur ma tingu Coca-Cola thaklanu mo khoi pora awata jinarano hairga even khoi smartphone da harga Indian made Apple jinai prithvi di maming chalise America da saba madu phabu ki India da manufacture ta Apple sine heli sine aduga India da ki Apple se chalise America da masing yam kraponi China da ki se hena chalise ne sumaina karigumba Apple companies se ase India da su los orak pam khoi pot lauranu hai batara ati India amati USA ki relationship amuk hena falak loitra sine harise matamamata asigi same case se oiki Russia amati Ukraine ki war cha thakwa tamda Russia na khoi company singa se loina boycott tokro chakro khoi sida yolo mathu ta desini adugi matung da makhoi Russia inter Russia da American company singa se McDonald's da ki chingba asuk yam grab lai sing se loina boycott tokre adugi matung da kamai inter matum da sai ki American company sing khoi cha khibata abani war oi kre chakro hair bani aduna Russia manung da kamdori makhoi ki mi sing se local sing se hari ba McDonald's oikera amam oikera masi loi leisala hore aduga madugi showroom lairi ba chapam thakpam masipur makta maming am change tawkre poti sem bangba aduga Russia maming da adugu macha thakre adugu me situation yora kadori besene hoji India mati USA ge brakte relationship jarak trise hoji priority piro swadesi pota isagi pot
yolo leiro charo asom da hujik India su chakhalak le sini masi punumak ase USA ki lakliba handak Donald Trump sina thak lang de kini aduna oirak le se hujik India da siam change oi USM di India se fa lu na kram pani ka ya na nung sin na matamam de la ke bana du ki matam de 2018 dwai da palam Donald Trump to karai chakre hotik mai kwa khallon India da phajan lai ram to ngasi khari no taw se ngasi pot puno sa upside down oi bi ki phibam de lak le ha se hujik am kana nei narak le sini USM di India ki relationship kari ora kadru khang hujik chu position phajadri sini amrom di India hana ki tunate hujik non thabaki India tunate hujik India yamna booming oi khraba du kumba GDP da prithvi da hujik ahumari da chalak lama du country ni aduna mayam ki pressure se taro asom da India me de Pakistan ki relationship nong patri ni asom da USF de Pakistan ki am kan naksi lak pase masi India ki oi da masi sawngai ni aduna expert sing na hari bati nomotre noma amuk handa India mati Pakistan ki marak sida war to ki biai sini adu handak to ki war sidi yam sathiba ama oi gani sini asigi matam sida USA na interrupt ko to rakini ha de kan pressure to rakini sini India ta or Pakistan ta malti war tok nau hai to na especially India ta hojik India ki de gap le ratana iskan na war tok no sisper to masida yatra pati amuk hai tarif sim post to ki biai sini hojik India na atop country da ki po oil ama po silauri suppose Iran da ki silauri Iran dagi lorati amok hena na koi mathak tarif asigumba amasu thomjala ki biai sini asuna lakliba matam sida su India amati USA ki relation si nomo hena phalak loitra haipe ki hom silai aduga India amati Pakistan unagani haibese masi manungda saurapi singum ni sini pokhairak ki biai satlam pressure ka kambugum phonglam pokhairak biai haibesu yam kana hujik su haineri so India da hujik movement amalak lise American goods boycott ki masi initial stage tani hujik yam kanna masi toraktri adubu nomo situation fajal laktreti all India da ki American goods boycott to ki chance lai aduar bada amak hena relation ase yam na hena farak ta bagi yam na hena situation oirak bagi chance am lai sini asum hain toraka India mati US ki orak ta unexpected am ko tha jaru ta ba dugumba gap ama dugumba nungsina ta ba ma oi ki drive se hai masik purma ase Russia sini ko maru oi se Russia ni Ukraine war ta siluba masina maram oi ka pot se oirak pani masigi wakom se hojik yam kan nei nari se aduna hojiki situation chida kaino hai matam da Pakistan se hojik phajana proper back to kre US na masi kari tongjani kari magani hai ba khangla khangde adubu Pakistan se hojik back to kre aduna hauki 48 hours ki marung da Pakistan India da threaten to select se mari rak to kre sine ahan ba point ma asip ni na US soil de lep laga multi nuclear threat ki to ki ba war tawrak pata tawro ekoi adur ba nuclear season ni ptp khaibo ama namsin gani manghan gani haipawa mase masi asip ni hai kre masi de India se sathina anuai ki de champion ki de sausu sauning ki mokoi ki mathakta plus USA ki mathakta ani suba threaten amasu Pakistan ki Prime Minister Shahbaz Sharif na hai ki so dushman country na trang enemy country na ikoi ta ising that kani haina tori se mokoi yam job project ama dam ama sanan tori masi gi asi saratuna kari gumba ikoi da ising that khraba ising phanghandraba adur bi ising marik amam ki badala natraga madu ki reply koi loni sini asi kum wari se kya wari ko US amati Pakistan ka ma lusin rakpa aduka India da Pakistan da threaten mathang tarakpa masina India na so pacham reply pirakpa asi pura ma situation asi de India amati Pakistan ki parakta USA ki parakta future lakli matam sita something chance something unwanted adugumba oi bi yai sini hujam kan khandari se